ꯑꯍꯥꯟꯕꯗ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯀꯥꯡꯂꯨꯞ 33 ꯑꯁꯤꯅ ꯃꯅꯤꯄꯨꯔꯕꯨ ꯉꯥꯛꯇꯨꯅ ꯂꯥꯛꯄꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯂꯝꯗꯝ ꯑꯁꯤꯕꯨ ꯉꯥꯛꯃꯤꯟꯅꯕ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯕ MLA ꯈꯦꯝꯆꯥꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯃꯈꯥꯟ ꯂꯤꯌꯥꯡꯃꯩ ꯚꯤꯂꯦꯖ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯄꯥꯡꯊꯣꯛꯄ ꯈ꯭ꯔꯤꯁꯃꯥꯁ ꯀꯨꯝꯍꯩꯗ MLA ꯈꯦꯝꯆꯥꯟ ꯁꯔꯨꯛ ꯌꯥꯈꯤꯕꯒꯤ ꯁꯛꯇꯝ ꯑꯃꯒ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯁꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯅꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯕꯤꯖꯣꯏꯄꯨꯔ ꯄꯥꯋꯔ ꯍꯥꯎꯁ ꯌꯧꯔꯝꯗꯥꯏꯗ ꯂꯦꯞ ꯊꯪꯕ ꯁꯥꯏꯠꯀꯤ ꯆꯤꯡꯂꯣꯝꯗ ꯀꯥꯈꯠꯂꯒ ꯂꯩꯁꯤꯡ ꯈꯨꯃꯟ ꯍꯥꯏꯕ ꯃꯔꯤꯡꯒꯤ ꯈꯨꯟꯗ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯊꯣꯛꯄ ꯑꯦꯛꯁꯤꯗꯦꯟ ꯑꯃꯅꯤ ꯍꯥꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯑꯦꯛꯁꯤꯗꯦꯟ ꯑꯁꯤꯗ ꯃꯤꯑꯣꯏ 3 ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤ ꯍꯥꯏꯔꯤ꯫ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯑꯃꯗꯤ ꯒꯥꯔꯤ ꯆꯀꯥꯅ ꯅꯟꯁꯤꯟꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯑꯃꯒ ꯂꯣꯏꯅꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯤꯡꯗ ꯊꯥꯗꯣꯛꯅꯔꯛꯂꯤ꯫ ꯆꯤꯟ ꯁ꯭ꯇꯦꯠꯀꯤ ꯀꯦꯄꯤꯇꯦꯜ ꯑꯣꯏꯔꯤꯕ ꯍꯥꯈꯥꯗ ꯃ꯭ꯌꯥꯟꯃꯥꯔ ꯖꯨꯟꯇꯥꯒꯤ ꯁ꯭ꯇ꯭ꯔꯣꯡꯍꯣꯜ ꯑꯣꯏꯔꯤꯕ ꯖꯒꯥꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯏꯂꯦꯛꯁꯟꯒ ꯃꯔꯤ ꯂꯩꯅꯕ ꯄꯥꯎ ꯈꯔꯗ ꯊꯥꯖꯅꯤꯡ ꯑꯣꯏꯔꯤꯕ ꯄꯥꯎꯁꯤꯅ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯉꯁꯤ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯈꯨꯠꯊꯣꯛꯅꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯆꯤꯟ ꯁ꯭ꯇꯦꯠꯀꯤ ꯀꯦꯄꯤꯇꯦꯜ ꯍꯥꯈꯥꯗ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯤꯟꯂꯦꯟ ꯗꯤꯐꯦꯟꯁ ꯐꯣꯔꯁ ꯍꯥꯈꯥꯅ ꯏꯟꯐꯦꯟꯇ꯭ꯔꯤ ꯕꯠꯇꯥꯂꯤꯌꯟ 266 ꯍꯦꯗꯀ꯭ꯋꯥꯔꯇꯔꯗ ꯑꯦꯇꯦꯛ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯏꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯀꯗꯕ ꯄꯨꯡ 49 ꯋꯥꯠꯂꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯅ ꯃꯈꯣꯏꯒꯤ ꯑꯅꯛꯄ ꯂꯣꯀꯦꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯩ ꯆꯥꯎꯅꯁꯨ ꯆꯥꯛꯈꯤ ꯍꯥꯏꯔꯤ꯫ ꯃꯈꯣꯏꯒꯤ ꯔꯦꯖꯤꯝꯁꯤꯡꯅ ꯋꯥꯔꯄ꯭ꯂꯦꯟꯁꯤꯡ ꯗꯤꯄ꯭ꯂꯣꯏ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯃꯤꯂꯤꯇꯔꯤ ꯁ꯭ꯇ꯭ꯔꯣꯡꯍꯣꯜ ꯖꯒꯥꯁꯤꯡ ꯑꯁꯤ ꯗꯤꯐꯦꯟ ꯇꯧꯅꯕ ꯍꯣꯠꯅꯈꯤ꯫ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯏꯔꯥꯋꯥꯗꯦꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯈꯤꯕ ꯋꯥꯐꯝ CDF ꯍꯥꯈꯥꯅ ꯔꯦꯁꯄꯣꯟꯁ ꯇꯧꯈꯤꯗꯦ ꯍꯥꯏꯔꯤ꯫ ꯕꯦꯂꯤ ꯕ꯭ꯔꯤꯖ ꯁꯥꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯁꯦꯜ ꯂꯧꯊꯣꯛꯈ꯭ꯔꯒ ꯊꯕꯛ ꯂꯣꯏꯁꯤꯟꯗ꯭ꯔꯤ ꯑꯒꯚꯔꯅꯔꯗ ꯋꯥꯀꯠꯂꯒꯅꯤ ꯑꯆꯧꯕ ꯃꯌꯥꯡ ꯏꯝꯐꯥꯜ AC ꯑꯃꯁꯨꯡ ꯋꯥꯕꯒꯥꯏ AC ꯑꯅꯤꯒꯤ ꯃꯤꯌꯥꯝꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯑꯃꯗꯤ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟ ꯇꯧꯅꯕꯒꯤꯗꯃꯛ ꯏꯝꯐꯥꯜ ꯇꯨꯔꯦꯜꯒꯤ ꯃꯊꯛꯇ ꯁꯥꯔꯤꯕ ꯕꯦꯂꯤ ꯕ꯭ꯔꯤꯖ ꯁꯥꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯁꯦꯜ ꯂꯧꯊꯣꯛꯂꯒ ꯊꯕꯛ ꯁꯨꯗꯕꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯑꯖꯤꯠ ꯀꯨꯃꯥꯔ ꯕꯥꯂꯥ ꯑꯃꯗꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯋꯥꯀꯠꯂꯒꯅꯤ ꯍꯥꯏꯅ ꯖꯣꯏꯟꯠ ꯌꯨꯊ ꯗꯤꯕꯦꯂꯞꯃꯦꯟꯠ ꯀꯃꯤꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯆꯦꯁꯝ ꯑꯆꯧꯕꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯔꯥꯡ ꯀꯃꯤꯇꯤ ꯑꯁꯤꯒꯤ ꯃꯤꯍꯨꯠꯁꯤꯡꯒ ꯄꯥꯎꯃꯤ ꯀꯥꯡꯕꯨ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯊꯣꯡ ꯑꯁꯤ ꯌꯦꯡꯁꯤꯟꯕ ꯆꯠꯄꯒꯤ ꯈꯣꯡꯆꯠꯇ ꯃꯊꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯑꯆꯧꯕꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ꯫ PMGSYꯒꯤ ꯃꯈꯥꯗ ꯃꯌꯥꯡ ꯏꯝꯐꯥꯜ AC ꯑꯃꯗꯤ ꯋꯥꯕꯒꯥꯏ AC ꯑꯅꯤꯒꯤ ꯂꯣꯟꯅꯕ ꯃꯐꯝꯗ ꯊꯣꯡ 4 ꯁꯥꯔꯤ꯫ ꯍꯥꯏꯔꯤꯕ ꯊꯣꯡ 4 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯊꯣꯡ 2 ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯂꯥꯟꯕ ꯍꯧꯅꯔꯤ꯫ ꯑꯗꯨꯒ ꯎꯆꯤꯋꯥ ꯕꯦꯡꯒꯨꯟ ꯂꯧꯀꯣꯛꯇ ꯁꯥꯕ ꯊꯣꯡ 2 ꯑꯁꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯏꯪ 2012 ꯐꯥꯎꯕꯗ ꯁꯥꯕ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯃꯁꯤ ꯂꯦꯡꯗꯅ ꯂꯩꯔꯤ꯫ ꯊꯣꯡ 2 ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁꯦꯜ ꯑꯌꯥꯝꯕ ꯂꯧꯊꯣꯛꯈ꯭ꯔꯕꯁꯨ ꯄꯤꯂꯔ ꯃꯈꯣꯡꯗꯒꯤ ꯍꯦꯟꯅ ꯍꯩꯇ꯭ꯔꯤ꯫ ꯐꯤꯚꯝ ꯑꯁꯤꯗ ꯂꯨꯞ ꯑꯁꯤꯅ ꯚꯤꯖꯤꯂꯦꯟꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯗꯁꯨ ꯃꯈꯥ ꯇꯥꯅ ꯋꯥꯀꯠꯄꯗꯁꯨ ꯆꯞ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯗ꯭ꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯍꯥꯎꯊꯤ ꯑꯃꯁꯨꯡ ꯌꯦꯃꯦꯟ ꯂꯩꯉꯥꯛꯅ ꯂꯥꯟꯐꯥ 3,000 ꯊꯥꯗꯣꯛꯅꯕ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ꯫ ꯏꯔꯥꯟꯅ ꯁꯧꯒꯠꯄ ꯌꯦꯃꯦꯟꯗ ꯂꯩꯔꯤꯕ ꯍꯥꯎꯊꯤ ꯔꯤꯕꯦꯜꯁꯤꯡ ꯑꯃꯗꯤ ꯌꯦꯃꯦꯟ ꯂꯩꯉꯥꯛꯀꯤ ꯃꯔꯛꯇ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯂꯥꯟꯐꯥ 3,000 ꯑꯃꯒ ꯑꯃꯒ ꯊꯥꯗꯣꯛꯅꯕꯗ ꯑꯌꯥꯕ ꯂꯩꯈ꯭ꯔꯦ꯫ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯂꯤꯕ ꯑꯁꯤ ꯌꯦꯃꯦꯟꯗ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒ ꯍꯥꯎꯊꯤꯒꯤ ꯃꯤꯍꯨꯠꯁꯤꯡꯒ ꯌꯨꯝꯂꯣꯟꯅꯕ ꯂꯩꯕꯥꯛ ꯑꯣꯃꯥꯟꯒꯤ ꯀꯣꯅꯨꯡ ꯃꯣꯁꯀꯦꯠꯇ ꯆꯌꯣꯜ 2 ꯋꯥꯔꯤ ꯁꯥꯅꯔꯕ ꯃꯇꯨꯡꯗ ꯂꯥꯛꯈꯤꯕꯅꯤ꯫ ꯍꯥꯎꯊꯤ ꯑꯃꯗꯤ ꯌꯦꯃꯦꯟ ꯂꯩꯉꯥꯛꯀꯤ ꯃꯔꯛꯇ ꯆꯍꯤ 10 ꯍꯦꯟꯅ ꯈꯨꯠ ꯊꯣꯛꯅꯗꯨꯅ ꯂꯥꯛꯈ꯭ꯔꯕꯅꯤ꯫ ꯅꯥꯀꯜ ꯑꯅꯤꯅ ꯐꯥꯖꯤꯟꯅꯔꯤꯕ ꯂꯥꯟꯐꯥꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯃꯤꯟꯅꯅꯕ ꯑꯗꯨ ꯑꯌꯥꯕ ꯂꯩꯔꯤ ꯍꯥꯏꯅ ꯍꯥꯎꯊꯤ ꯗꯦꯂꯤꯒꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯦꯒꯣꯁꯤꯌꯦꯇꯔ ꯑꯣꯏꯔꯤꯕ ꯑꯕꯗꯨꯜ ꯀꯦꯗꯔ ꯑꯜ ꯃꯣꯇꯥꯗꯥꯅ ꯃꯍꯥꯛꯀꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄꯣꯁꯇ ꯏꯔꯛꯈꯤ꯫ ꯃꯥꯅ ꯃꯈꯥ ꯇꯥꯈꯤꯕ ꯃꯈꯣꯏꯅ ꯐꯥꯖꯤꯟꯗꯨꯅ ꯂꯩꯔꯤꯕ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥ ꯃꯆꯥ 9 ꯑꯃꯁꯨꯡ ꯁꯨꯗꯥꯟꯒꯤ 29 ꯌꯥꯎꯅ ꯌꯦꯃꯦꯟ ꯂꯩꯉꯥꯛꯀꯤ ꯗꯦꯂꯤꯒꯦꯁꯟ ꯑꯗꯨꯒꯤ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯔꯤꯕ ꯃꯖꯤꯔ ꯐꯍꯦꯔꯅ ꯐꯣꯡꯗꯣꯛꯄꯗ ꯍꯥꯎꯊꯤ ꯔꯦꯕꯦꯜꯁꯤꯡꯅ ꯊꯥꯗꯣꯔꯛꯀꯗꯧꯔꯤꯕ ꯂꯥꯟꯐꯥ 1,900 ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥ ꯃꯆꯥ 9 ꯑꯗꯨꯒꯤ ꯃꯔꯛꯇ 2 ꯑꯃꯗꯤ ꯏꯌꯔ ꯐꯣꯔꯁ ꯄꯥꯏꯂꯣꯠꯅꯤ꯫ ꯃꯈꯣꯏꯗ ꯅꯠꯇꯅ ꯂꯩꯉꯥꯛ ꯑꯗꯨ ꯌꯥꯝꯅ ꯅꯛꯅꯅ ꯂꯩꯕ ꯁꯨꯟꯅꯤ ꯏꯁꯂꯥꯃꯤꯁꯠ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯔꯤꯕ ꯃꯨꯍꯝꯃꯗ ꯀꯇꯥꯟꯁꯨ ꯊꯥꯗꯣꯔꯛꯄꯗ ꯌꯥꯎꯒꯗꯧꯔꯤ꯫ ꯀꯇꯥꯟꯕꯨ ꯍꯥꯎꯊꯤ ꯔꯦꯕꯦꯜꯁꯤꯡꯅ ꯀꯨꯝꯖꯥ ꯏꯪ 2015 ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯛꯄꯅꯤ꯫ ꯐꯥꯖꯤꯜꯂꯨꯔꯕ ꯂꯥꯟꯐꯥ ꯀꯌꯥ ꯑꯃ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯑꯃꯨꯛ ꯂꯩꯃꯤꯟꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯒꯗꯧꯔꯤꯕꯅꯤ꯫ ꯌꯦꯃꯦꯟꯗ ꯂꯩꯔꯤꯕ ꯍꯥꯎꯊꯤ ꯔꯦꯕꯦꯜꯁꯤꯡꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯀꯣꯅꯨꯡ ꯁꯅꯥ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯂꯩꯔꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯑꯋꯥꯡ ꯊꯪꯕ ꯁꯔꯨꯛꯇꯁꯨ ꯃꯈꯣꯏꯅ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯂꯩꯔꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯌꯦꯃꯦꯟꯒꯤ ꯃꯤꯁꯤꯡ ꯌꯥꯝꯅ ꯇꯥꯕ ꯃꯐꯝꯁꯤꯡ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯁꯤꯡꯅ ꯁꯛꯈꯪꯂꯕ ꯌꯦꯃꯦꯟ ꯂꯩꯉꯥꯛ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯈꯥ ꯊꯪꯕ ꯁꯔꯨꯛꯀꯤ ꯑꯌꯥꯝꯕ ꯃꯈꯣꯏꯒꯤ ꯀꯟꯇ꯭ꯔꯣꯜꯗ ꯂꯩꯔꯤ꯫ ꯀꯨꯝꯖꯥ ꯏꯪ 2015 ꯏꯔꯥꯟꯅ ꯁꯧꯒꯠꯄ ꯍꯥꯎꯊꯤꯁꯤꯡ ꯑꯃꯗꯤ ꯌꯦꯃꯦꯟ ꯂꯩꯉꯥꯛꯀ ꯂꯥꯟ ꯁꯣꯛꯅꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯛꯁꯂꯥꯏꯠꯀꯤ ꯆꯩꯊꯦꯡ ꯐꯪꯂꯕ ꯁꯨꯛꯃꯥꯒꯤ ꯎꯔꯁꯪꯒꯜꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯦꯝꯞ ꯍꯥꯡꯗꯣꯛꯈ꯭ꯔꯦ꯫
Chhattisgarh ki Naxalite na ka hena sakolaba mani yamna sensitive oiba Ursangal da anauba security cam ama hangdokre. Istelenga ki niyat Nala nar scheme gi makar security cam asi hangdorakpani. Cam asi gi matang na phongdokladuna sukma gi Superintendent of Police Kiran Sawona Civic Action Program ama anauba security cam aphamadu December 13 linkat khiba aduga mari lainana pangtokhibani. Thoramadu khungang adugi miyamna setnana ba phirol kya lemna yentokhi. Security gi maikai de khungang gi miyoi sing aduna thajaba miyeng kaya su pirakhi. CRPF Deputy Inspector General amasum Sukma ASP ki makhada Podala Usarkala Upambi Thabagi Thoram amas pangtokhi. Ursangal Khungangi Security Kemasi Buster Inspector General Sundaras P. Dantewari ki DIG Kamlosan Kashyap CRPF ki DIG Anand Raspurohit Commandant Kumar Mayang Cobra ki Commander Amit Sauduri Sukma ki ASP Kiran Sawan amadi atopo official singi makada linkat kibani kemasina lambi thong semba mai piba thaknanabi ising phanganba hakshil gi khudong saba PTS dukan sing amadi education amasu mobile connectivity supi gadari Rasan dealer sing Central Bank Digital Currency ki matang da lebak sin matung strike chathanabo honari All India Fair Price Swap Dealer Federation AIFPSDF na warning tauraduna center na rupee natragana Central Bank Digital Currency haina khangnariba si thabak to onthoknanaba report lakpadigi madugi mayokta lebak sin mathuna strike chathananaba sem sari hairi ekoi kuidringai da Gujarat Lengana Union Food and Public Distribution Secretary da thangalakpa plan amada hana satnaramba polam sing yenthokpagi mong adugi muhutta digital food coupon sing sinbagi wafam yauri masina asoba maram am oiraga ration dealer sing da akaiba kya lakpi ya haina panduna AIFPSDF lenga ki khongthang adubu yaning da ba oina lewak sin matung strike chathanana ba sem sari bani anoba proposal asigi matung ina beneficiary singna paisa yauduna Aadhaar authenticated system amagi matengna ration dukan amadigi makoina pamliba pot sing adu reading tawbu yagadoribani anoba 60 amasina su beneficiary amada tha khudingi digital coupon taret pinana bu kodol yauribani hairiba digital coupon taret asigi manungda ani amadi center na pi tharakpa polam sing oigadori amaromda coupon taret aduna tuan state singda subsidize tawraba tur dal thum sini amasum sana na bathau oiribani khongthang sit lenga ki mai kai digidi technology gi oiba anoba khongthang ama oina khanari adubu ration dealer sing gi oina di makoina laibigi phibam adu aruba phibam ama lakpi haina singnaba ma oina lauri hainsu paw sida makhata na su phongdorakli